ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯁꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯋꯥꯔꯤꯁꯤ ꯇꯥꯃꯟꯕꯒꯤ ꯄꯦꯜꯂꯛꯄꯁꯨ ꯌꯥꯎꯔꯝꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯉꯁꯤꯗꯤ ꯏꯟꯗꯣꯅꯦꯁꯤꯌꯥ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯝꯅ ꯐꯖꯕ ꯑꯥꯏꯂꯦꯟ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯆꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝꯅ ꯈꯔ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯖꯔꯤ ꯍꯟꯗꯛꯁꯤ ꯚ꯭ꯌꯨꯁꯦ ꯗꯥꯎꯟ ꯐꯖꯅ ꯆꯠꯄꯒꯤ ꯋꯥꯔꯤꯁꯤ ꯒꯦꯞ ꯈꯔ ꯂꯩꯔꯒ ꯊꯥꯒꯠꯂꯁꯤꯔꯥ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯖꯩ ꯃꯌꯥꯝꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨꯁꯨ ꯊꯝꯕꯤꯔꯝꯃꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯁꯣꯛ 2023ꯀꯤ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯅꯤ ꯕꯥꯂꯤꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯃꯒꯤ ꯃꯌꯥꯗ ꯅꯍꯥꯛꯁꯤ ꯍꯤ ꯇꯣꯡꯗꯨꯅ ꯂꯩ ꯃꯐꯝꯁꯦ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯐꯖꯔꯕ ꯃꯐꯝ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯃꯐꯝꯁꯤꯒꯤ ꯏꯁꯤꯡꯒꯤ ꯐꯖꯕꯁꯤ ꯁꯩ ꯊꯥꯗꯨꯅ ꯂꯣꯏꯕꯁꯨ ꯅꯥꯏꯔꯣꯏ ꯅꯨꯃꯤꯠꯀꯤ ꯃꯁꯛ ꯃꯉꯥꯜꯁꯤꯅ ꯐꯖꯕꯁꯦ ꯑꯃꯨꯛ ꯍꯦꯟꯒꯠꯍꯜꯂꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤ ꯐꯥꯎꯕꯗꯤ ꯇꯥꯅꯤꯡꯕ ꯈꯨꯅꯣꯛ ꯑꯁꯤꯗ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯣꯛꯂꯤ ꯅꯍꯥꯛꯁꯤ ꯅꯍꯥ ꯑꯣꯏꯔꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯄꯩꯁꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯃꯌꯥꯝꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯪꯂꯤꯕ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯈꯛꯅꯤ ꯑꯃꯁꯨꯡ ꯅꯍꯥꯛꯁꯤ ꯏꯟꯖꯣꯏ ꯇꯧꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯍꯤꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤꯁꯤ ꯐꯣꯟ ꯂꯧꯊꯣꯔꯛꯂꯝꯃꯤ ꯐꯣꯇꯣ ꯈꯔ ꯀꯥꯞꯂꯝꯃꯤ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯂꯝꯃꯤ ꯅꯨꯄꯤꯁꯤꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣꯋꯔꯁ ꯂꯥꯛ 2 ꯍꯦꯟꯅ ꯂꯩ ꯃꯌꯥꯝꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯐꯣꯇꯣꯁꯦ ꯊꯥꯒꯠꯄꯒ ꯈꯪꯂꯗꯣꯏꯅꯤ ꯐꯣꯇꯣꯁꯤꯡꯁꯤ ꯊꯥꯒꯠꯄꯗ ꯅꯨꯄꯤꯁꯤꯅ ꯏꯔꯤꯕ ꯋꯥꯔꯣꯜꯁꯤ ꯚꯦꯂꯦꯟꯇꯥꯏꯟꯒ ꯃꯋꯥ ꯂꯧꯗꯦ ꯅꯪꯕꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯔꯒ ꯂꯩ ꯅꯨꯄꯤꯁꯤꯒꯤ ꯄꯣꯁꯁꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯎꯔꯝꯃꯤ ꯐꯣꯇꯣꯁꯤ ꯎꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯐꯖꯩ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯈꯟꯅꯔꯝꯃꯤ ꯈꯔ ꯑꯃꯅ ꯌꯦꯡꯂꯒ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯗꯤ ꯅꯨꯄꯤꯁꯤꯒꯤ ꯐꯣꯇꯣꯁꯤ ꯎꯔꯒ ꯅꯣꯛꯇꯦ ꯃꯇꯥꯡꯁꯤꯗꯒꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯍꯧꯔꯛꯇꯣꯏꯁꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯅꯨꯃꯤꯠ 12ꯅꯤ ꯂꯩꯔꯒ ꯕꯥꯂꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯀꯌꯥ ꯑꯃ ꯆꯥꯏꯊꯣꯛꯇꯨꯅ ꯐꯪꯂꯝꯃꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯕꯥꯂꯤꯗ ꯊꯣꯛꯈꯤꯕ ꯀꯤꯗꯅꯦꯄꯤꯡ ꯀꯦꯁ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯍꯤꯗ ꯇꯣꯡꯂꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯕ ꯏꯒꯣꯔ ꯀꯣꯃꯥꯔꯣꯞ ꯀꯧꯏ ꯃꯍꯥꯛꯁꯤ ꯌꯨꯀ꯭ꯔꯦꯟꯗꯒꯤꯅꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯤꯡꯅ ꯌꯦꯕꯥ ꯃꯤꯁꯥꯂꯣꯚꯥ ꯀꯧꯏ ꯃꯍꯥꯛꯁꯤ ꯕ꯭ꯌꯨꯇꯤ ꯑꯃꯁꯨꯡ ꯐꯦꯁꯟ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃꯅꯤ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯅ ꯊꯕꯛꯁꯨ ꯇꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏꯐꯁꯤ ꯀꯃꯥꯏꯅ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯐꯣꯂꯣꯋꯔꯁ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌా ꯑꯃ ꯅꯝꯃꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯤ ꯀꯔꯤ ꯆꯥꯔꯤ ꯅꯨꯃꯤꯠ ꯊꯣꯛꯄ ꯅꯨꯃꯤꯠ ꯇꯥꯕꯒꯤ ꯐꯖꯕ ꯃꯈꯜꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯅꯤ ꯃꯍꯥꯛꯅ ꯅꯝꯂꯤꯕꯁꯤ ꯏꯒꯣꯔ ꯑꯃꯁꯨꯡ ꯌꯦꯕꯥ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯔꯨꯞ ꯈꯔ ꯄꯨꯜꯂꯒ ꯕꯥꯂꯤꯗ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯅꯤ ꯌꯨꯀ꯭ꯔꯦꯟꯁꯤ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯂꯝ ꯑꯃꯗꯤ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯤꯁꯤ ꯃꯤꯅꯥ ꯑꯗꯨꯝ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯃꯅꯤ ꯃꯌꯥꯝꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯌꯥꯡꯅꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯕꯥꯂꯤꯒꯤ ꯇ꯭ꯔꯤꯞꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯤꯞ ꯑꯁꯤꯗ ꯏꯒꯣꯔ ꯀꯣꯃꯥꯔꯣꯞꯀꯤꯗꯃꯛꯇꯗꯤ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯍꯥꯏꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 15ꯒꯤ ꯑꯌꯨꯛꯁꯤꯗ ꯏꯒꯣꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯁꯤ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯑꯃꯁꯨꯡ ꯔꯁꯤꯌꯟ ꯇꯨꯔꯤꯁ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯖꯤꯝꯕꯥꯔꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯁ꯭ꯀꯨꯇꯤ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯃꯐꯝꯁꯤꯗ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯁꯨ ꯂꯩ ꯀꯨꯝꯄꯥꯔꯥꯟ ꯀꯧꯕ ꯂꯣꯀꯦꯜ ꯃꯤडिया ꯆꯦꯅꯦꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯔꯤꯁꯤ ꯆꯤꯡꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯂꯝꯃꯤ ꯃꯈꯣꯏꯒꯤꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯇꯣꯌꯣꯇꯥ ꯀꯥꯔ ꯑꯃ ꯑꯃꯁꯨꯡ ꯕꯥꯏꯛ 2 ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯧꯔꯛꯄꯁꯤ ꯎꯔꯝꯃꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯂꯦꯛꯖꯦꯟꯗ꯭ꯔꯥ ꯌꯥꯔꯃꯦꯛ ꯄꯦꯇ꯭ꯔꯣꯐꯁꯀꯤꯅ ꯃꯈꯣꯏ ꯇꯝꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯨ ꯎꯕꯗ ꯈꯤꯇꯪ ꯆꯤꯡꯅꯕ ꯐꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤꯁꯦ ꯌꯧꯔꯛꯇ꯭ꯔꯤꯀꯥꯟꯗ ꯃꯍꯥꯛꯇꯤ ꯅꯥꯟꯊꯣꯛꯍꯧꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯍꯤꯡꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯏꯒꯣꯔꯗꯤ ꯅꯥꯟꯊꯣꯛꯄ ꯅꯪꯍꯧꯔꯝꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯁ꯭ꯀꯨꯇꯤ ꯊꯧꯔꯝꯕ ꯏꯒꯣꯔ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯝꯕꯤꯁꯤꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ ꯃꯔꯨꯞ ꯑꯃꯅ ꯏꯒꯣꯔ ꯁ꯭ꯀꯨꯇꯤ ꯊꯧꯔꯒ ꯂꯥꯛꯇꯕꯗꯨ ꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯂꯦꯛꯖꯦꯟꯗꯔꯅ ꯄꯨꯂꯤꯁꯇ ꯌꯥꯝꯅ ꯊꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ ꯄꯨꯂꯤꯁꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯒ ꯃꯐꯝꯁꯤꯒꯤ CCTV ꯐꯨꯇꯦꯖ ꯂꯧꯊꯣꯛꯂꯝꯃꯤ ꯄꯨꯂꯤꯁꯅ ꯐꯨꯇꯦꯖ ꯑꯁꯤꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯇꯣꯌꯣꯇꯥ ꯀꯥꯔ ꯑꯃꯁꯨꯡ ꯕꯥꯏꯛ 2ꯁꯨ ꯎꯔꯝꯃꯤ ꯃꯈꯣꯏꯅ ꯏꯒꯣꯔꯕꯨ ꯕꯥꯂꯤꯒꯤ ꯇꯕꯅꯥꯟꯗ ꯂꯩꯕ ꯂꯛꯖꯔꯤꯌꯁ ꯚꯤꯂꯥ ꯑꯃꯇꯝꯅ ꯄꯨꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯚꯤꯂꯥ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯅꯨꯡꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯂꯩꯔꯝꯕ ꯍꯥꯏꯕꯕꯨ ꯏꯒꯣꯔꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯐꯣꯟ ꯑꯃ ꯕꯦꯒ ꯑꯃ ꯑꯗꯨꯒ ꯏꯒꯤ ꯗꯥꯛꯐꯝ ꯈꯔꯁꯨ ꯐꯪꯂꯝꯃꯤ ꯋꯥꯔꯤꯁꯤ ꯃꯈꯥ ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯈꯛꯅ ꯏꯒꯣꯔ ꯀꯣꯃꯥꯔꯣꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯕꯛꯁꯤ ꯇꯧꯔꯤꯕꯅꯣ ꯏꯒꯣꯔꯒꯤ ꯃꯄꯥꯒꯤ ꯃꯤꯡꯁꯤ ꯁꯔꯒꯦ ꯀꯣꯃꯥꯔꯣꯞ ꯀꯧꯏ ꯁꯔꯒꯦ ꯀꯣꯃꯥꯔꯣꯞ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯅꯤꯄ꯭ꯔꯣꯗꯒꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯕꯇ ꯅꯠꯇꯅ
achau achauba miyoi kaya amagasu khangnaba miyoi amani mahakki business na maram oiraga local gi media da Sergei Komarov ki mingsi yamna toina yawi aduga awangma thakki politicians kaya amagasu khangna chanaba miyoi amani report kaya amagi matung ina Sergei Komarov underground criminal kaya amaga mari leinai haina supalli media da mahaksi mafia boss natragana crime gi ningthau haina kawi adumoina mahaksi crime ama tawrubage maral leire haina lauthokhiba di amata leite kidnapping gi case asidagi nanthok hawraba Igor gi marup Alexander Yarmik Petrovsky gi mapasu khara sathiba miyoy amakhakni mahaki mamingna Alexander Narik Petrovsky kawi mahaka Igor gi mapa Sergei Komarov ka karisu khetnaba leite mamangda Igor gi nungsinari binupisina Instagram da photo thagatubasi Valentine gi nungsinabagi post ama oina thagatuba taragasu masina karigumba ama ohelaknabagi machak amakhak oirame post asina miyoi khayadadi information khara pibu oina thoklame Igor Komarov pu tanja yengduna leiriba miyoi singda achauba khudol ama perakpo oina thokhalami hairiba miyoi sing asina Igor se tanja ngairakpa kuirabani Igor se mahaki hometown dagi lapna leiba khara achikpa isolated oiba jaga ama amasung mangonda landawa matamda mateng kawangam loidaba mafamda lakpagi tanja se miyoi sing asina ngaidun leiribani yeba misalobagi post asina baligi manungda Igor Komarov ki exact location se taklami security experts kayana mafam amada chatpabu oiro koibabu oiro mafam da leiri kanda kapa photo natragana video thagatpasi yamna risky oi tawduna ba haina miyamda awareness piraga lai wari se ngayak nathai mathakta haizariba wafam se aikoi mayam gi suni aikoi su any mafam amada chatpa oiraga su mafam do enjoy tawraga yumda halaklaba matungda thagatning liba photo video do thagat piu mafam da leiri kanda tawbiganu haizari Igor ga nungsinari binupesina hairiba wafam si khangdaba oirambasu yai natragana serious oina lawamdaba oirambasu yai masagi matungda video ama fanglami Igor se fakraba matung thangnaba numita yengba nungairoi video clip amakhak Telegram channel Moscow ba amada thagoraklame video asida Igor masak se recognize tawbada wana thoklame mahaki mamai si ipom pomlame dakfam kaya ama sulairame mahaki unsa sida I asiba su changlame mahaki oi thangba pambom dasu bandage yatlami Igor bu fariba miyoi sing asina mahaki imung manung maru oina Igor gi mapa sida message amakhak pirakpagi mawungni Igor na camera da yengduna minute ahum sangna yamna section na wanganglame video sida mahaksi namfuda drug supisai hairame mahakna thengnariba ot neiba mayamsi fazana sandokna taklame mahaki rip sida hanjan kutumna thindali makhong si su teklame mahaki khongsa khara su kakhre hairame mahakbu fariba miyoi singsi Ukrainian criminal organization ga mari leinaba miyoi ngaktani hairiba criminal sing asina Igor gi mapana makhoida namthak tawbiki haina maralama khak sirame Igor gi mapa Sergei Komarov na makhoidagi $1 million ta lauki hairiba paisa si amuk halaga launabagi mawang ama khakni Igor Komarov na fangliba otnaiba mayamsi kidnapper sing asida karma makhalgi namthak tawki haiba akaknaba khangdragasu verified oidaba paw amagi matung ina Komarov amasung Petrovsky family si namthak tawba call center ama chalai haibagi maralama khak sibadi thengnarame masugi matungda ani suba video ama amuk thoraklame video asida Igor masamakna hairami madudi mahaksu call center company ama run tawi hairiba company asina bank ki security officer saraga Russian mayam si target tawi amasung makhoi ki paisa si hurali hairami Igor Komarov ki income se thamada dollar lising tag mangani hairami hairiba company asi run tawbada protection piribasina mahaki marup Alexander gi mapa Narik Petrovsky ni hairami wafam asagi matung inadi Igor gi mapa si gang leader ama oizai hairagasu Igor su lanjadaba machanupa amadi natte mapa gi thabak thoram sida mahak su direct oina yawramba yabagi oithokpasu lei adu moinamak Igor na video da hairiba mayam si kihan khangalaga haihanba oibana mahakna hairiba wafam si aikoina loinamak chummi haibadi yaroi kihallaga fu chairaga haihanba wasi tabu fariba kangusina makoina hayu hairiba wasi khaktani haidoribasi natrabadi ot neibagi degree si amuk hengatoribani Igor gi masamawu si phibam yamna soklame masa si infection thokle aduna mahak si kuine hingaroi sirani hairami Igor na mahak ki parents ta
mahakpu farga thamliba kangu siga muknaba tawdana ba hairami atopa miyoi amataga pau phamadana basu mahakna magi family da hairami ai fabagi thawdoksida police yahunganu amadi atopa third party amata involve su tahonganu tuminna yamna fazaba mawongda aibu fariba kangu siga wari watai tawraga lainariba conflict si loisalu makoina piu haiba paisa si pethoklaga aibu thuna yumda pubiro hairami mahak se yumda yamna chaninge so hairami February tang kun tarukta Genya Regency Caterwell Beach manakti laiba miyoi singna samudra khongbanda normal oidaba posak amakhak thengnarami police kaukhirami amasung makoina investigate tawrwa matungda confirm oiraba paw asina miyambu yamna kihalami Caterwell Beach ki manakti laiba miyoi sing asina ukhriba posak si miyoi bagi haksangi saruk singni haksangi saruk singsi tongan ba mafam kaya da sandokna chai thoktuna fanglami amasung fangliba haksangi saruk singasi miyoi amakhaki malame haksangi part mayamsi मीन खंगनरक्ट्रिकान नुमित कयानिगी ममांगदगी लेबगी मोंग अमखक मालमे अदुगा ओइरिबा हक्सांगी पार्ट की फिल्म सिंग असिना असिबसे कनागिनो हाइबा मसक खंगदोकपदि वाना थोखलमे अदुबु पुलिसना क्लू अम फंगलमे फंगलिबा हक्सांगी पार्ट सिंग द लेरिबा टेटू सिंग से ओरगा हक्सांग से इगोरगी ओइरमगद्रा हाइना पुलिसना चिंगनरमे फंगलिबा हक्सांगी सरुक सिंग असिगी सरुगी सैंपल लौरमे अदुगा नेशनल फोरेंसिक लैबोरेटरी दा थाखिरमे XY chromosome si yawi haiba khangudagi asiba haksang ki parts sing si nupa gi ni haiba khanglame lokhat kiba sample taruk si Toyota car manung dagi fangkhiba e tabanan gi bhila manung dagi fangkhiba e amasung igor gi mama gi DNA siga compare tawra matungda 99.99% match oiba thengnarame igor nungdin gi matamda fakhibani masigi matung bhila amada purami asigi matungda amuk mafam khangdaba jaga amada faduna thamlaga ओट पर नईब याब मखई नईरगा मतुंग दमाग से हालमे मसागी चही कुनिपान खक्त सूरी हौजिक लाकलिबा वफमदि गोरगी मिहाची कनाना तोबनो हाइबसिनि समुद्र खोंगबान मनाक्तगी फंखिबा असि वाक्सांगी सरुक सिंग असि इगोरगिनी हाइबा कंफर्म तौद्रिकान ममांग द पुलिसना यामना मरु ओइबा लंगला लंजिन नमखक फंगलमे फेब्रुआरी तांग कुलहुमदोइदा मिस्टर ए कोबमियोय अमा वेस्ट नुसा टेंगरागी होटल अमदगी फारमे महाक फारिबसि इगोरगी किडनैपिंग सिगा मरी लेना फाब नते अदुबु सेंगदबा पासपोर्ट सिनरगा गाड़ी सिंग भाड़ा वायरम बगिनी महाकना वायरम लिबा गाड़ी सि अमु मचुगी टोयोटा कार अमा अमसुंग मोटरसाइकिल अनिनी महाकना वायरम लिबा मफम सिना बुंदुंग एरिया दा लेबा कार रेंटल बिजनेस अमदगिनी मिस्टर ए गी मतुंग इना हाइरिबा गाड़ी सिंग सि अतोप मियोय सिंग दमक्ता मागी मिंग सिनरगा वाइबदा चौराकना $450 मुक फंगी हाइरमे हाइरिबा गाड़ी सिंग सि करीदा सिजनै हाइबा महाक्ति करी अमत खंगदे हाइरमे पुलिस ने रेकॉर्ड चेक तौबदा हाइबा गाड़ी सिंग असिगी रजिस्ट्रेशन नंबर असिगा इगोरबु फाबा नुमित की CCTV फुटेज तो उरिबा गाड़ी की रजिस्ट्रेशन सिगा मैच ओइरमे पुलिस ने मखा ताना थीबा हुंबगी थबक चथबदा इगोर मिहात का मरी लेना फॉरेनर तरुक मसक खंगलमे मखोई सिंग अदुदी RM BK AS VN SM अमसुंग DH नि मखोई तरुक सी वांटेड लिस्ट थमलमे बाली पुलिस ना मखोई तरुक सी यामना थुना थीबगी थबक तौरमी अमसुंग इंटरपोल रेड नोटिस की रिक्वेस्ट तौरदुना क्रॉस बॉर्डर इन्वेस्टिगेशन तौबदसु सपोर्ट फंगनबा हाइजरमे पुलिस ना थाजरमी मदुदी सस्पेक्ट तरुक सी मनुंगदा मरीदी इंडोनेशिया की अतोप पार्ट सिंग द चेन खिरमे अदुगा अनि अमदी बालीदा हौजिक लोतुना लई हाइबसी पुलिस ना हाइरिबा सस्पेक्ट मरीसी इंडोनेशिया चंगो मतमदसु करम पासपोर्ट सिनरगा चंखी हाइबंगम लमदे मरमदी हाइरिबा मियोय सिंग असिना यामद्रबदा मी अमना तोंगान बा मियोय अनि नत्रगना अहुमगी पासपोर्ट पाइ हाइरमी मरम असिना मखोइसी करम लैबाकी नागरिक नो हाइबदसु अवाब अमो ओइरमे मसिगी मतुंग निपान सुबा सस्पेक्ट अमसु अमुक थोरकलमे न्यूज चैनल अमगी मतुंग इना इगोरगी किडनैपिंग सिदा हक्थिंगना चेनदबा अदुबु मिस्टर ए दा सेंगदबा पासपोर्ट पीबगी इंडोनेशियन सिटीजन अमसु पुलिस ना फारमे इगोर कोमारो मिहाट की इन्वेस्टिगेशन सी हौजिक चथरगा लेरी अमसु वहंग कया अमगी पाउखुमसु ngasisu fangduna leiri thaudoksi karigi thokhrino haibagi matang sida oiba yaba wakhalol kaya ama thoraklame Russian cyber security expert Igor Bedrovna Russian gi media da interview pirami mahaki matung ina Russian citizen bu target tawriba fraudulent call center sibu control tawriba
Komarov amasung Petrovsky family dagi atopa kangu amana hairiba network asi munnaba tobaga Igor Komarov ki mihachiga mari leidani hairame online da debate mioi kaya amana Igor ga nungsinai binupi yeba misaloba da su target torami mayam gi matung inna yeba na mahana dating toriba nupasi underground criminal ga link laiba mioi amani khangna mahakna location hapaga makoina koiriba mafam gi photo hapasi aran ba khongthang amakhakni hairame mioi khara amanadi yebana valentine numit tawkhiba posi na thaiduna thampham thokte mahakpu police na direct oina investigate tawpham thoi haina su suggest tawrame adubu yeba misalobana aran ba tawkhi haibagi official oiba statement amata police ki maike dagi fangde Igor mangkhra matungda yeba bali trip ki makoi anigi photo ama Instagram da story da thamladuna nangnadi photo se soiduna uramgani haibasi aina khangi haina irame masigi matung ikui kuidana yeba camera mamangda kapagi clip ama amuk thagalaklame clip asida mayam gi mangda aigi pangal thona si amuk laklakanda tholakani hairami miyamne Igor misigi matangda yeba da chingnaba leiba taragasu Igor na leikidaba asida yeba misalobana waba kapanu aitaba mayam sisu public na urami adubu bali gi fazaraba mafam sida Igor gi thodok sina ahan banate thoklibasi COVID-19 gi matungda Indonesia government na international tourism si thong launa hangdoklami maramdi local gi economy sida ahongba amakak puraknabani adubu economy sida stable ama purakpagi mahutta bali haiba island si tongan ba leba kaya dagi lakpa miyoi singna local miyoi singdagi lamtu leishin basi helaklami amasung 2025 ta foreign national yauba crime masing si 45% hengalaklami khwaidagi shocking oiba case ama hairagadi sahi kunsaga ni thoi suraba Zivan Red Monovic Kova Australian Machama Thagtkhiba sini sok lisingani kun mangada Bali District Court na Zivan mihat asiga mari leinana mahake Australian kalik ahum Meblut Soskan P1 Middlemore Topo amasung Darcy Jensen mara leire haina lauthoklame Zivan Red Monovic numittugi numidang sida sifamdi thoktabani Bali da Zivan si mahaki loinabi Jasmine Gordis ki birthday pangthokpa lakpani Bali da lakhibasi makoi mari ni Jasmine gi mache gi mapuroiba amasung Jasmine gi mapuroiba Zivani makhoi mayam si view yamna fazana uba bila amada leirami harau nungai ba phongdoklame yu thakpa isai sakpa jagoi saba tawduna lei adubu makhoi gi nungai basi yamna kuina chatlamde jungi tangta mari gi numidang sida marks upamioi ani villa manung sida changlaktuna nongmai mathong maram khangdana kapsilaklame Zivan nongmai na palami amasung masigi matung sirami aduga Jasmine gi mache gi mapuroiba sanarsu nongmaina palame phusu furami adubu mahakti hingaurame Jasmine na phamung makhada changlame mahakki mache na mapanda yamna thuna chenthokiduna matengi damak koilaw lawrame police na choskan amasung topu se faraga wahang pohong tobada ahan bada Zivan gi misisi ko incidents oiba thodok amakhakni hairame thawaina hat ki haina hat panati hairame numidang duda thokibasi charang nama thodok amakhakni hairame adubu Zivan gi misisi mahakpu hatlurage haina lakpa natrabadi makhoi anina hatke haina laklibasi kanano trial gi matamda makhoi anina Australia macha amana makhoi ani bu neklaga tharakpani hairami adubu makhoi bu nekliba miyoi sigi mingdi haidoklamde makhoina lakpadi sanar bu kianba lakpani khunek tarukliba nupa sagi yamna chawba senfam amakhak sanada tolami court tupuna aranba room amakhakta mahakra changlami aduga Zivan si sanarni haina khalame matam sida Zivan na makutta posak ama pairaga laklami maramasina upai leitabadagi nongmaina kapkhibani hairame maru ahumni mahakna kaplibasi maramasina Zivan khudakta adum sirame soskan na mahaki wari sina sum leirame mahak si balida free the trip ama chatpagi amasung paisa khara su pibagi offer fanglame mahakna balida chatlaga tawdaba thabaksi mi amada kihanbane adubu mahakna use tawdaba nongmaisi Balida pekpa matamdadi mahakna khaluribasidagi thabak se khara complex oi haina khalame ahum suba nupa Jensen sina kamai taw mino habada mahakna ni khutlai pibagi thabak tawriba mamangda panjakhiba accused anisigi laifam chafam chathok chachin tawba mahakna loina sillang libani topu amasung choskan na court Jasmine amasung mahaki family da lalle haina haizarami makogi wase taraga Jasmine yamna sauninglame mahakna makoi ahum si akan maserak pihaninglame Indonesia logi matung ina plan tawga hatpa mihat sida khwaidagi maximum oina phangbaya ba cherak si sibagi dandini
Taupo amasung Choskan chahi taraga taruk jail da leibagi dandi pirami aduga Jensen na chahi taraga nithoi jail da leibagi cherak pirami cherak se tabada Jasmine di shock chalami accused ahum na tawkhiba crime asiga fangliba cherak asiga yamna chawba gap amakhak lai hairame mi ama hatpagi cherak si chahi khara khak jail da leibagi cherak piba sine Indonesia gi image ta asok palakani amasung masina Prithvi gi atop palebak singda yamna aranba message ama pibigum thokani haina Jasmine media da hairame Igor Komarov ki case hauzik su investigation da leiri thaudokida chenariba suspect taruk si amata faba ngamdre chenariba mioi sing asigi picture su public ta phangba leitri adubu thaudok silagi chahi kunipan suraba vacation lakhiba nupa ama ma ki girlfriend na location tag tawga Instagram da post amakhak tawruba nakal amarom duna matam kuina dagi nupa sibu tanja ngairiba mioi singna photo asidagi exact location khangba ngamki photo amadagi thawai mangki haibaduni wari sina piniliba message si mayam su khudak ki lairiba mafamdagi picture video social media da thagat piganu haibasini aikhoi mayam di icham samba kamal people oibanina yeknaba kaya laitabani kari su kaidi adubu gunda politician mayam di tanja ngaiba mi yam yawibani atopa wafam amana economy sakhoi hanbada laizariba aikhoi lamsi yamna maru oi maramasina yariba makai mitop ta lam yonbagi thabaksi tawroidabani hauzik Manipur gi hairagasu main market ti mirancha kayana control ni tawga leiribasi makoi gi mahutta iramdam gi mina pairam lagadi kayada nuwaigani Bali da su atopa foreign national mayam lakpadagi crime hengalai hairibasi hayeng aikhoi su train laklaga crime masing hengala oi haiba leite wafam se haizaraga ngasi gi di matang sida wari silo sinjarage thank you everyone